Miyeng tabiriba khudimokpu ahanbada CineXplain Manipur gi maikaidagi taram noksari mayamgi mafamda ngasisu CineXplain Manipur na nungaraba movie amusu puduna laksari movie asigi maming The Sixth Sense Shikhraba Mioising gi thawaisingbu angang nupa masa amana uba amasung pau phaunaba ngamba uliba movie amani The Sixth Sense The Sixth Sense haraba movie asi 1999 da putokhiba horror amasung mystery da based tabo Hollywood movie amani movie asigi writer na Shiyalaman director su masamana oiri Maru in Satam Langliba Singdi, movie asigi main protagonist, child psychologist Dr. Malcolm Crowe gi saktamda, maming leraba Hollywood actor Bruce Willis. Mahaki nupi Ena Crowe gi saktamda, Olivia Williams. Cole Shear gi saktamda, Joel Osment. Vincent Gray gi saktamda, Donnie Wahlberg. Movie asigi mata na khara pallabada. Film asi namada chawrakna US dollar million nifu manam sangki hairi. Aduga movie asina tanba ngamkhiba senphamna US dollar million chatruk hena tanba ngamkhre hairi. Masina takpadi movie asi sen yama tanba ngamba blockbuster movie amani haiba takpani. Movie asina phangliba rating singdi IMDb da 10 gi manungda 8.2 gi rating oi. Rotten Tomato da 86% gi face oiri. Video asi explain tawba hauzadringaida mamangi aigi video da channel asibu nungsibiduna subscribe tawbiramba sing adubu aina haningai laitana thagatsari. Mayama nungsibiduna channel asi 800 subscriber di henma ngamjari. Maramasina channel asibu ahanba thengnabiba oirabadi support tawbibu oina subscribe amatang tawsinbiramduna 1k yawba ngamhanbiyu haiba wafamsu haijari. Phare mayam haujik wari isi liba hauzarage. Wari isi liba matamda soikhiba amasung sithahuba yawrabasu mayamna ngakpiyu haiba wafam thamjari. Movie asigi ahan basinda enana underground leiba ka amada wine bottle ama lawba laglammi matam asida mahakna mafam asida kanagumba ma leibagi samin phanglaklammi masidagi mahana kiduna mafam asidagi paraprap chen khirami haujik mafam asida Dr. Malcolm su leirami mahak asi child psychologist amani haibadi mayamdagi khara tongan taba angang singi matangda thijinduna makoibu mating pangliba doctor amani hiram asida mahakna hendok thoidokna haibagi damak award amaga photo frame amaga phanglami Photo frame asida Malcolm bu thagatpagi wahi kaya ama iri wahi sing adubu enana pathoktuna Malcolm matahalami tanja asida Malcolm yu thaglami aduna enana munna taw hajuna ju glass adubu lauthokre aduga makhata na pathoklami enana de Malcolm na award phangba sida yama harawrami adubu Malcolm na de madugi matanda kaya thoina khanjinba tawdi aduna photo frame asi bathroom da oina jan se hairaklami masidagi enana ngasi de khoi ani gi yamna maru oiba numit amani maramdi nangna nahandagi angang singi matangda hona jarakpa adu mipum khudimanga loina khangbirabani miyamna nangse angang singa wari sanaduna makhoibu maromdom lepsaba ngamba punsi ama sembiba ngambagi sakti yawi su hainaribani aduga nangna award asida natuna aibu su irai laina khanduna laire hairi masidagi Malcolm na enabu themjinduna makhogi phamunga leribka aduda puraklami adubu yum asigi thongnawgi mingsen kaiduna laiba thingnarami aduga makhogi matungda kanagumba ma chathibagi mami su urami haujikti makhoina su bathroom manung asida atopu miyoi ama laire haibasi khangli maram asina Malcolm na tapna bathroom tamna changsilaklami adugadi bathroom manung asida mafi thongdaba hek yengbada mayamga manadaba miyoi ama leiramli Malcolm na nipa asida nahakna haujik leiriba mafam asi 47 locus ta leiba yum amadani nangna thongnaw mingsen thugaiduna hayaba yawduna yum asida changsilakli aduga mafam asida drug guli na singbusa amata laite hairi masigi maramdi nipa asi Malcolm na guli chaba manbagini haujik nipa asi bathroom jagi thorokle aduga enada yengduna nangna na tomta leiba matamda akiba phawribado nangna di maram khanglamloi aidi loina khangi hairi nipa asi hek yengmada wakhan yamna nungaitaba hek yengmadasu yamna kiganba miye ama mali mahakna amuk Malcolm da hairi nangna khangdaba wafam kaya ama lei aduga nangna aingonda haikhiba wafam su amata tawdi Malcolm na aine nangbu hana thengnagrabra nangbo aina masa khangbra hangli nipa asina nangna samaki patient phaba kauthoklabra hangli ai ase downtown clinic ta nanga thengnagrabani mama amatana joksaba masani possible mood disorder naraba miyo amani hairami possible mood disorder haibadi karigumba matamda wakhan jamna haksinna nungaitabana maram oiduna wanba depression aman haujikti Malcolm asu nipa asibu khara ningsingba horogli nipa asina makhata aduna ai ase matam ayamada kiduna adum lei masibu nangnadi aigi ima baba divorce taunagibagi awaba nungaitaba wakhanni hairambani adubu madu aranba wafam amani haujik phawba aigi isasidi akibana pik thanduna adum lairi haiduna yamna penduna lauduna hairammi mahakna Malcolm bu sahi 10 subna mahakki manakta mu halakpa ngairakhibani mahakna matam ayamada kiduna leiribagi maramsu Dr. Malcolm da kari amata haikiba leiti aduga mahak ase miyamna akibagi masak oireba miyoi amani haiduna su hainei hairi masidagi Malcolm na nipa asigi maming Vincent Gray kawi haibasi ningsinglakli mayamda gyan tanaba wafam amatang haijaramgi Vincent Gray hariba nipa asi ngasidagi sahi 10 gi mamangda Dr. Malcolm na layeng laba angang amani
mahak asi mayamga manadaba angang amani haibadi matam khudimata kithup kirum tawduna adum lei aki wasu yamna hairami pumnamak asi Dr. Malkanadi nipa asigi mama mapa divorce tawnagi bana maram oduna wakhan nungaita duna depression naribani haiduna atopa department amada sinaramlaga mahaki layeng pathap asi loisingrabani adubu Binsendi haujik phawba mahaki masa asida akibana pik thalli hairi aduga mahaki masada khujina khotpa gumbagi asokpa kaya amasu leibu urami Malkamna mahakna Binsenbu kawkhiba leite nangdi yamna phaba yamna singba angang amani haiduna mahakpu themjilami adubu Binsenna nangna ingonda aina matam khudimukta kiduna adum lairibase phangani hairambani adu nangna phanba ngamdri aduga aina su haujikti akibase phawduna adum laiba pamdre hairami nangna ibu layema ngamdrabadi nangbu nongmaina kaptuna hatoku hairambadu aidi ningsingli haiduna nongmai amma puthorokle aduga malkanda kaplaklami aduga masada mu nongmai aduna kapsinjaduna sikhirami Haujik Malkam ase phabunga taaduna leiri mahaki nupi changsilakpa matamda mahakna Binsen sigraba hangli adu mahaki nupina wa ngangdana tumina leina bahairi Binsen na matam khutimakta kiduna leiriba posak ase karino haibadi haujik phawbagi oina khoina khangba ngamdri mase movie asigi makha tarakpata soidar khangminasi haujik tha kaya haugraba matungda sinasi change tawduna Dr. Malkam ase naitongmana mafam amada phamduna leiba khoina uba phangi mahakna Binsen grebo kanma ngamhodabagi damak adukki matik thawai nungairamdi maram asina mafam asina mahakna call share kauba sahi mapan nangariba angang amubu layeng nabai damak laklipani angang aseso Binsen grega sab manana depression narba angang amani haujik angang asina hek thorokpaga mafam asidagi yamna kina parap sen khirami aduga search amada sangsen khirami Malkam asu mahakpu tanaduna adum lakpana search manung asida yauri mahana kolgi manakta hek yorakpa matamda angang asina karigamba wahai khara haiduna leiba tarami mahakna kolda aigi ming Dr. Malcolm Crow kawi haiduna masak taklami aduga mamangaida Europe hariba leibak aduda mioi kharana search laktuna lotuna laiki mafam asida leiribadi makhoi ase safare haiduna khanjai hairi madu tabada kolna makhoina lotlibadu kana kibadagi lotlibanu haiduna hanglami Malcolmna makhoibu phajinduna jailda thambigada wa phatra mioi singbu kiduna lotlibani hairi Malcolmna makha taduna nangna ubliba spec adu glass amata yaudi adu kare maramgi ublibanu hangli kolda spec asi mahaki mapagi spec ni glass haplabadi mahaki mamit ka chana dabadagi lauthoklibani hairi mayamda gyan tana bakarigum amatang haijaramgi kolgi mamaga mapaga divorce tawnagrabani aduga hojibak mahak mamaga leminaribani Malcolmna ngasai mahakna lakku matamda kolna hakiba wahi sing adu karino hangli kolna madu di profundance clamo adai domini ni hairi masi latin gi wahi amani maduna Malcolm asu gyan taba ngamlamdi Latin wahi haibasi ariba matamda Italy da ngangnarama lon amani kolna Malcolmda nangse yamna phaba Dr. Amara haiduna hangli Malcolmna aisi matam amadiri yamna phaba Dr. Ama oirami mahakna matam amada award su phangkre hairami masidagi kol ase hagotuna mafam asidagi sakhinaba tawrami aduga Malcolmda ibani amuk unagi dauriba natra hanglami Malcolmna nangnabu aiga unabata akaiba laitrabadi unagi se hairi masidagi call su satkre mahana sakhiba matamda Jesus Christ ki asaba murti masa amasu lona pudana sakhiram haujik numidangi matamni Malcolm ase mayumda halaklami mahana halakpa matamda enari tumdun leiramli Malcolm ase Binsen grebo kanba ngamhaudabana maram ojana mahaki wakhal se atopa amada tum tawdun leiri maram asina ena mabanigi marakta lainariba mari asisu lapna ba haibadu oirabani mahana floor makhada leiriba ka asida changi tawi adubu thong ase hangdokpa yaramdi masidagi mahana so ama puthoktuna hangdokle aduga basement room asida changlaklam mahana Latin language ki dictionary ama puthoktuna ngasai kolna haikhiba wahai sing adubu khangdokna bohotnaram mahana asum jenglakpada kolna hairamliba wahai adudi he isor ai yamna ware aibu amutta kanbiu haibo oiramli haujik nongali kolgi mamana sakhumna thong hangdoktuna leiriba upu masa sing adubu loina thong lonsilami aduga kolbusu kauduna karigamba khara sana ba haidi kolgi tai adu motpadagi mahana atopa ama lauba sakhirami adugadi mahana ama halakpa matamda haujikta mahana thong lonsinduna thamlamba upu masa sing adu loinamak hangdoktuna leiramli mahana yamna ngaktuna kolda nahana karigamba khara pamba leibidagi thong sing asibu loina hangdoklibra hangli kolna saba yaba pasak ama pame hairi masidagi mamana pasak adu laukthoktuna pirami kolna mamada haujik thong loinamak hangdoktuna leirambasi ubada kari phawbage aingonda karigamba khara singnaba leibra hangli mamana singnaba amata leite haiduna kolda hairami haujik kolgi mamanaba tomi lakli maramasina kolsi sunda sakhirami mahana sakhra matungda kolna leramba mafam asida chawraba khubak amagi mami taba suram mama asina thonawda jenglakpada tomina kolbu konduna yamna nungai sabinagi burami adubu masipunumak mamana tawhaliba ngaktani tomi hariba angang asina kolbu matam khudimakta lakna birami adubu kolna naitom oina leibasi khara phanabagi damak mahaki mamana tomida kolbu loina bina ba haibadagi tawsinarbani masi kolna su loina khang aduna makhoi ani na ngai haksalaba matungda tomina kolda
He akibagi angang hauzik ngaihaktang ibani khut ka samnaduna chapminabadu nungaibra hangli madu aina tawsinarbani hairamlaga kolbu matomda thamnambaga sakhirami hauzik kol asi skul jauri mahaki mamanaba singdi skul manung asi changnagri mahakti gate mamangda leptuna skul asibu yamna kina yengduna leiri masigi maram asi karigino haibidi khangdi hauzik kol na skul dagi halakpa matamda mahaki mamaga Dr. Malcolm ga phamduna leiba urami mama na kol da skul chalubadu nungaibra kari kari tawrakpage hangli adubu kol na wa mat khumdi Masidagi mamana mahakna tawba thabak singsu loina haibadagi kolnasu skulda mahakna tawba thabak khudimang loina hairami mama asina chatkhraba matungda Dr. Malcolm na kolda mahaki manakta phamduna wari sanase la'u hairi adubu kolna yaramdi adudagi Malcolm na nangna wari sanaba pamdrabadi game ama oina sanase hairi game adudi kolna khanba wakhan sing adu Malcolm loina khalaga haigadoribani karigumba Malcolm na haiba sumlabadi kolna mahaki manakta khongka amam thangjilaktuna chawkri sida phamgadabani aduga mahana hairakpa sing ase lalabadi kolna khongka andu handoktuna mahana satingma phamda chatkhiba yagani hairi game asi kolna su yare hauzik game sanaba haure Malcolm na munna khalaba matungda hairi nangi imaga papaga divorce tawnagraba matungda ahan boyna nangi imana nangbu doctor amagi manakta layingnabagi damak chatki adubu doctor adunadi nangbu laying bangamkhidi asumna aina su nangbu laying bangamloi haiduna nangna khaliba natra hairi Malcolm na hariba wafam asi chumbadagi kolna su khongkhap ama thangjilaklam adudagi Malcolm na amuka munna khalaba matungda Nangi imana nangi aron makayama doctor da haido kini haiduna su nangna kiba phawgiba natra haidi masisu chumbadagi kolna khongkhap amaga thangjilaklam Malcolm na nangonda aronba wafam kayama lei madubu nangna di aingonda haido ningdaba natra haidi wafam asisu chumbadagi kolna amuka khongka ama thangjilaktuna chawkri yaugadori hauzik Malcolm na kolgi khudang gari adu yengduna haidi gari adu nangi papana khudon pot oina pirama natra haribo wafam asidi lale maramdi gari asidi kolda drawer manungdagi phangibani hauzik wafam ama lalabanina kol asi maningda khongkap ama thangdokri Malcolm na makha tatuna hairi nang asi yamna phaba angang amani school da su nangna tumina legali adubu madu nangna yamna awaba khudongsadaba ama leibagi tumina leibadi natte hairi masisu lanbadagi kolna khongkap adu maninga thangdokhirami mahangna hairi mahangna matam amada lai ama yeki lai aduda nipa amabu atopa nipa amana mangak samda screwdriver na thinduna soganbagi sakphum amani Malcolm na madudi nangna TV da ugibagi jekliba natra hairi Masidagi kol asi amuka sum khong thangdokhirami maramdi Malcolm na haraliba wafam asi lali mahana yekliba lai adudi asengbagi oina ugibani haiba takpani kol na hairi mahana yekhiba lai adu mahaki mamana ubu matamda yamna nungaitaba phawki maram asina adugumba lai amuk hana yekhidre hairi mahangna aroiba oina Malcolm da hauzik aina khallibase kari manbagi hangli Malcolm na khangde hairi Masidagi kol asi khongka amasu thangdokhre aduga hairi aina khalibase nang asi yamna phaba miyoi amani adubu nangna di aingonda leiriba awabase phanma ngamloi hairamnaga sakri hauzik numidangi matamni Malcolm na restaurant amada hathu laklammi enadi hanadagi mafam asida phamdan leramle Malcolm na hairi mahak thenga lakpagi damak ngakpiyu handaki kol hariba angang asisu Vincent Gray ga sap manai Vincent Gray na tawkhiba ngangkhiba wahi wata sap manai Kolgi masada khujina khotpagumbagi asokpa kayama leibasu ui kanagumba amana mahakpu phu saiba yawba male hairi enadi mahana hariba wafam adu kaya thoina taramdi Malcolm na makha tatuna hairi kolbu aso apanja holibase yumthangnaba misingna natraga school dagi orambasu jai natraga mahaki mamana tawbu orambasu jai hairi asumna haibaga waitress nupi asina paisa piramnabasi adu piragi madubu Malcolm lawgi tawbaga enana lawsin khirami mahaki mawong asidagi Malcolm nasu ena asi saure haibasi khanglami aduna mahana hairi ena ai asi handakti nanga wari toina sanaduna punba phangdri masina nangonda asaubu ohele haibidu ainasu khangi adubu aina mamangda asoiba ama laikhibado handakti laihinba pamdi aduna kanna honaribani hairami masidagi enana ngaihak tumin leiramlaga happy anniversary hairamaga chatkri hauzik no ngale ngasisu kolga Malcolm ga pundana wari sanaduna chapminari kol na hairi masigi lambi sida tomiga mahaka nungtigi skun chapminai aina di mahaku loinaba pami adubu mahana di pamdi aduga tomina ingonda laknariba khanaba hauribase aina nongmata imada haidokte masigi maramdi ayase mayamna akiba angang amani haiduna toina laknai mayamna ingonda toina laknai haibase imada khanganba pamdabadagi aina haidoktribani hairi masidagi Malcolm na nang asi akiba miyoi amani haiduna mina hainabudu mawa laurunu makhoidu angau miyoi ngathani hairi aduga nangna su makhoina hariba wafam adu kedanungda thajarunu nang asi akiba miyoi nati hairi mayamna gyan tanaba karigumamtang hajaramge kolbu akiba miyoi amani hairibagi maramdi mahak asi matam ayamda akiba wahai kaya ama haibagi hauzik kolgi mamana imunggi ka singsaidun lairibadu losilami mahana sum losilakpada kolna angang oiringaigi photo kaya ama thelibadu yenglammi
aduga ngaglibadi photo amada gyan men tadaba arangba mangal ama yawba thingnarami hariba arangba mangal asi atopa call gi photo khudimakta chu loina mak yawrami masi karino haibadi khangma ngamdi ka asigi makhadana Dr. Malcolm ga call ga leminari Malcolm na hairi nahangna pre association writing haibisi karino khangbra hangli call na khangde hairi masidagi Malcolm na hairi pre association writing haibadi nangna se amada kariguma khara sunglep lep tubi iraba wahai sing adudi nangna kari idono haibisi khaloidabani asumna matam khara sunglep leptuna iraklaba matungdadi nangna sa sukhang khangdana nangi nakonga taba wahai natraga nangi wakhanda adum laiba wahai kayama matomta ijaramgani madubuni free association writing haribasi haiduna call bu gyan tahalami aduna nahakna mamangda free association writing asi tawkhiba yawgrabra hangli asumna haibaga call gi mamana mahaki ka adubu adum losilakpada call na su masa sukhang khangdana ijaba wahai kayama se amada iduna laiba thingnarami masina takpadi call su mamangda free association writing asi tawkre haiba takpani se asida angang amabu thina ngangusu urami aduga kanagomba miyoi amana mi khudimakpu thangna yanduna hatkini haiduna akiba wahi kayama iba thengnarami Malcolm na hangli nangi punsida karigumba ahongba ama laknabagi damak kari tawba pambagi kolna ai kiduna adum laiba pamde hairaklammi masidagi sin ase sense tawduna Dr. Malcolm na angang singbu mataw karama loina gani karamba wahang sing hangani haibana singba yawba larik ama paduna leiram tanja asida mahaki nupi enaga nupa amaga wari sanabagi makhon tarammi enana nupa sida nang naibu dukanda adum uduna laibudu pendribara zum sida amuk laklibasi karigino hangli nupa asina nang asi hek yengbuda wakhan jama nungaitaba male aduna ibani ngai hak mafam amada satlusira haiduna hangba laklibani hairi makhoi anina wari sanaribasi Malcolm asloina taribani enana mahak karisu tawde adu oiribasu nupa asina mafam amada satlusi hairibado Monday numita jengsi haigirami masidagi nupa asi sakhri mahana sakhiba sibu Malcolm na yama sauduna yengduna lehorami hauzik call ase classroom da phamduna lerami makhoi gi oja asina satra mayamda mamangai 1970 dagi 1800 phawda America ikonung ase kadai waida oiramgadaba male haiduna hangli angang sing asina pakhum amata piraklamde masidagi mahakna America gi konung adu nakhoina hauzik leireba city asini hairi masidagi angang sing asina Philadelphia ni haraklami oja asina makhata aduna hairi Philadelphia harba city ase yama leireba city mayamgi manungda amani mafam asida miyoi kayama lerami kayama su sikri aduga tongan ba puwari gi oiba wari kayama su lei nakhoina hojik leiriba school asisu sahi samagi mamangda kari oiramgadu manbage haiduna angang sing asida hangli wahang sitabada kolna khut thangatuna hairi mafam asida miyoi kayama thori yanduna hatokhri mahakna haraklu wafam sitabada oja amasung satra sing asi loina ngaklami oja asina hairi wafam adudi aran wafam amani kolna mafam asida makhoina miyoi kayama bu singduna purakle aduga thori yanduna hatokpi khibani aduga miyam amana thori yaliba sing adubu yengduna tinchichinarami hairi oja asina mafam asidi hana court ama oirami aikhoi gi country asigi ahanma lo kaya amabu mafam asidagi hawdokhibani mafam asidi ukin mayam gi lepham amani hairami oja aduna hare wahi du tabada kolna ukin mayam aduna ni miyam adubu thori yanduna hatok phikhirba se haiduna hairami oja asina madu nangonda kanagumba amana ki hennabagi damak hairaklibani haiduna konbu themjinbirami oja asina kolda munna yenglami masidagi kolna yama sauna aingonda adunma yenglakano adumna yenglakpadu aina hainade hairami oja asina ngaktuna kolda adum yenglami masidagi kolna saukolaktuna nang asi laiktatpa steli ni hairaklami tasengna makkisu haujik haikriba ming asi oja asina angang oringaida mayamna kaunaba ming amani masibu matau karamna kolna khanglamlibano haibisi khamada oja asi atukmiti ngaklami aduga kolna school asida oja asina satra oringai matamgi wari suloina lami wafam asi tabada oja asidi hena ngaktuna hojik mari tatpaju horokli adubu koldi mamit khumjinduna laiktatpa haiduna lauduna adum leirami adudagi oja asina somun khiduna kolda hi akibagi angang haiduna lauduna deksa tharami masidagi kolsu lauramlibadu tumina laikhirami ngaklibadi matau karamna kolna oja asigi maramda loina khanglibano haibasi hojik phawbagi onde khona khangdi masi makha tarapata sodana khangminasi hojik Malcolm na kolgi manata laklami kol asi ngasai oja na mangonda nganglakhibaduna maram oiduna yama saurami aduna mahana Malcolm da ngasidi wari amata sanaba pamde hairami wafam asi Malcolm sujari aduga mahana kolda magic am utki hairami asumna haibaga mahana sandi satpi ama puthoroktuna kolda munna yengnaba hairi mahana hairi paisa asi asamba paisa nati mahana haifet niklaga khuba khuba matamda hawjikta oida lehauba paisa asi jet thangba khuta chatkharbani aduga amukasu khut asi nikpa matamda thabakta yawriba furit khaw asida yawgrabani aduga handakna aroiba oina khutse haifetang niklabadi hanagi oi thangba khut asida yawre tu hajana kolda uhallam kolna hairi adudi magic nati paisa adudi nangna ngasaidagi oi thangba khutida adum pasinuna leirabani hairaklam hawjik Malcolm tawriba si kolna sarambadu phanabagi damak tawribani kolna
Nangse phagi jugaisu yama tawgan miyoi amani haibase aidi nahandagi khangudre hairi. Hauzik Malcolm asi mayamna halaklammi. Mahakne halakpaga TV de nupi amana Malcolm haina korakpa makhon tabadagi sofa da famthaduna TV aduba yenglammi. Video asi Malcolm ga Ena ga luhongba numita namkhiba video amani. Nupi asina hairi. Ena na nangbu aduki matik nungsibani. Nanga ahanba thengnagiba numit adudagi mahakna nangbu thamoi sengna nungsigrabani. Aduga Ena na nangi damakta tawba ngamloidaba thabaksu amata lairoi hairammi. Wahai sing aduba taraga Malcolm na nokphet takjarami. Hauzik mahakna Ena ga luhongba numita harauna punkhiba adusu ningsinglaklami. Aduna mahakna Ena bu thirakpa matamda Ena na irujaduna laiba thengnarami. Mahakna sum jenglakpada upu manung asida guli amasu laiba ui. Madubu mahakna sangsinduna yengluba matamdadi depression naba phanabagi damak Ena na sinnaba guli oiramle. Masina takpadi Ena asi depression nare haiba takpani. Ena ga Malcolm ga phajana leminaraktaba paw ningthi nungana phaunaraktaba se kuyaklabani. Maram asina Ena na di Malcolm bu yama nungsijabani na depression nare bani. Masidagi Malcolm na thawai nungaitaduna yum asigi makhada leiriba ka asida satnabagi damak laklammi. Adubu thong asi amukasu hangdokpa yaramdi. Hauzik call asi Derek koba Angang amagi birthday party yawba laklammi. Ngasai Malcolm na tawkhiba paisa manghanbagi magic adu mahakna mamanaba amada amuk tawrammi. Mahakna stair da phamduna leiringaida balloon ama mathakta paikhatkiba urammi. Balloon adugi matung inaduna stair asida karakpana yum asigi mathak thangba ka amada yawri. Aduga ka asigi manungdagi akiba khonjen amana mapana kana kana leibage thong asi amukta hangdokpiyu haraklammi. Khonjel asina makha taaduna nangna tarabadi thong asi amukta hangdokpiyu aihak sor honba ngamdre haiduna kamda kauraklammi. Ngaglibadi thong asi hangdoktuna leiribani. Adubu manungdagi thorliba khonjen asinati thong asi hangdoku haiduna ngai hak leitana call da haraklammi. Khonjel asi tabada call asi yamna kirammi. Mahakna thong asi hangdoktabadagi khonjel asina call da mahakna hek mapanda thorakpa matamda call bu hatokani hairammi. Mahakna suma leiribasi mamanaba ani amana su urammi. Masidagi makhoi anina call gi manakta laglammi. Aduga call bu namduna phajin biduna haujikta akibagi khonjen amana wa ngangalkhiba ka aduda thong lonsinduna thambirammi. Call na ka manung asida kanagumba ma leiba ubadagi adukki matik kiduna thong asi hangdoku haiduna kanna lauduna leirammi. Angang ama law khongbagi makhol asi mahaki mamana su tarammi. Masidagi mahakna singnaba phawudagi yum asigi mathak thangba kada laklammi. Adugadi lawrokliba khonjel asi masanupani haiba khangbadagi mahakna thong asigi mapanda leptuna call bu kaidoba yawrabage haiduna kanna kaurum. Call na ka asigi manungda yamna kina aibu kanbiyu haiduna lauduna leirammi. Adubu thong asidi hangdokpa yaramdi. Mahaki mataw asi ubada mama asi tawpham khanglamdi. Aduga atopa mioising asigi mamangdasu mahak ikaiba phawrammi. Ngai hak leiraba matungda call na lawramba si tumina leikhri. Aduga thong asi su hangdokpa yari. Mahaki mamana thong asi hangdokluba matamdadi call asi kiman khiduna wanthaduna leiramba thengnarami. Ngaglibadi ka asigi manungda kana amata leiba udi. Call nadi ngasai ka asigi manungdagi khonjel ama takhibani. Masina takpadi call asi mayamna uba ngamdaba karigumba kharadi uba ngamle haibase takpani. Hauzik call asi doctor da puraklami. Mafam asida Malcolm su leirami. Doctor asina mamada mahaki angang asida asoiba amata leite aduna horen ahingda makhoina yumda hanba yarani hairi. Aduga kolgi masada khujinna khotpa amasung asokpa khara uba phang haiduna kolgi mamara doctor asina singnaduna yenglami. Haibadi asokpa sing asi mahaki mamana sokolibra haibadu singnaribani. Mahaki mamana di adugumba kari amata tawkhiba leite sokliba adudi mahakna sanaba matamda sokhibani hairi. Masidagi Malcolmna kolna leiriba ka adura sanglaklam. Kol asi masada akibana pik thanduna leibagi saktam ama uba phang. Malcolmna kol bu kiba phanabagi damak wari ama Wari adu call na de kaya pa mataramdi. Adugi muhutta mahangna Malcolm na thawai yama nungaidribasi karigano hangli. Malcolm na di mahak karisu tawdi hairami. Adubu call na aina di nangi mitta hek yengba matamda nang si thawai yama nungaiti haibasi khangi hairaklami. Aduna nang thawai nungaitabagi wari du oina liraklo hairami. Masidagi Malcolm na hairi matam amada Malcolm kauba angang singbu yama nungsijaba angang singa matam khudimakta loinaduna makhoibu mateng pangduna laiba pamjaba miyoi ama leirami hairami. Adubu nomu numidang amada angang mayam adugi marakta khudong thiba ama thoki. Mahakna angang adubadi kanba ngamhaudre. Mahak thawai thakre hairami. Khudong thiba thaudok adubu mahakna kawa sungam ngamdana adum khanduna leirami. Matam adudagi Malcolm gi punsi adu hanagasu managidri. Aduga mahaki nupinasu honglakliba mawong mataw adubu pamdabadagi wari su ningthi nungaina sanagidri. Hawjikti makhoi ani lamlanbi amagum oinare hairi. Adubu Malcolm nongmadi yamna phaba angang nupa masa ama thingnare. Mahakna angang adubu uba matamda mamangda khudong thiba thokhraba angang adubu ningsinglaklammi. Maram asina Malcolm na angang adu mateng pangduna mahakna wariba adu phange haiduna sabjungna khankhre hairi. Mahakna sumna khallibagi maramdi karigumba angang anauba sibu mahakna mateng pangbiduna mahaki punsida thengnariba awaba sing asi kokhanba ngamlabadi mamangna khudong thiba thokhraba angang adubusu mahakna mateng pangba ngamjare haiduna khanjadoribani hairi. Malcolm na mahaki punsi wari asibu kolda wari only thoktuna tahalibani. Aduna kolna wari edu mataw karamna losin khrabagi hanglami. Malcolm na aisu mataw karamna losin doribano khangde harami. Hauzik kolna khonjen tapna Malcolm da
ngasi di aingonda lagjaba aron bama nangonda haidok lage hairami madudi aina asiba miyoising uba ngami malkam su wafam asi tabada jamna ngaklami mana hairi asiba miyoising haibadi makoina siriba matamda ku manungda leiba adura hangli kolna hairi natti asiba miyoising adu isam chamba miyoi amagumna mayam marakta adum lei makoibo kana amatana uba ngamde aduga asiba makoi ase amaga su unade makoidi subnagi makoina uba panliba posak adu tamak ui aduga khwadi ngaklibadi makoi masana masa ase sijare haibusu khangde hairami malkamna haidi nahakna makoibo kayam toina ubagi kolna hairi matam khudimakta aina makoibo adum ui makoidi mafam khudimakta loina lei hairaklami aduga kolna malkamda mahaki aronbo wafam asi kana amatada haidok pikanu hairami malkomna kolbo tumdri fawba sangduna leibirami aduga mahangna tumthakhraba matungda mayumda halaklami kolna hakhiba wafamsing adu mahangna amata thajadi maram asina mahangna mayumda halakpagi lambi asida record tawduna haidi madudi kol hariba angang asi hojik laina khara henjelle mahaki mamitta maseng marangwa posak kayam uri posak sing adu akibagi masak oibusu jauri mahangna nariba laina asi kaizophrenia oiramba jai hairi kaizophrenia haibadi sahi tarahumdoi mapung phadriba angang singna inkhlakpa matamda brain gi development watpadagi mamitta maseng marang urakpa matomta laibda kiba phawra singba tholiba brain gi oba laina aman malkamna makha tatuna haidi kolasi hida guli amasung hospitalize tawba darka tari maram asina mahangna hojikti kolbu mateng panglaroi harami hojik kolgi mama asi kolga loinena hospital dagi halaklami kolbu phamungda tumhalaba matungda mahaki phurit segaiba si uraklami aduga phurit adu haigatuna jenglubadasu nanganda soktuna leiba thengnerami mahakna khallibana ngasai kolga punkhiba angang aniduna sokwalibani haiduna khallami maram asina makhwagi mama singda phol tawduna angang singdu khara warak o haikiram hojik nongalamdagi matam amani kolna thong marumda leiduna kaasubu yamna kina yenglam mahak mapanja mathokninglami adubu kibadagi toilet ta chatpa ngamdaduna lerami adubu khama ngamlaktabadagi yamna kina toilet ta chelaklami mahakna mapan thoklingaida matungda kanagumba ma satkhibagi samin phanglami masidagi mahangna tamna sakhumma leiriba ka asida laklami mahakna sumlakpada nupi ama leiba thengnari mahakna di mama orba khandura ima haina kawrari adugadi nupi asidi mahaki mama oramdre mafam asida sikhiba asiba thawai ama oiduna leramli nupi asina larakpadagi kolasi yamna kina selaktuna mahaki dambur manung sanglami aduga torchlight ama kaptuna Jesus Christ ki asabu murti sing asubu yengduna leijarami hawjikti ekhoina su khangle madudi kolna asengba makki siriba miyoisingi asiba thawai sing uba ngami mayamna unadaba asiba miyoising asi mahanadi uduna leiramli maram asina ni mahakna matam khudimakta kiduna leiribase amasung aki wahi ke ama hairamlibase ngasai mahakna ka manung amada akiba khonjen ama tarakhiba adusu asiba thawai amani mahakna di asiba miyoi adubu ubanina aduki mati kiduna kapsaribani hawjik kolgi skunda tomigi dharma show ama tawrami madubu malkamna su yengduna leirami so adu yengba loidana thorok matamda malkam amasung kolna tomigi so adu phajade haiduna so wari torami makhoi anina sum laku matamda malkamna kol da hairi nangna hospital da hagi bo wahi sing adu taba ya manungai wari adugi makha leiribra hangli adubu mahana onthorok matamda kol di mafam amada tumina leptun lehorami kolna stiar mathakta yengkhaluba matamda thawai mi ahum thauri yanduna leiba thengnerami makhoina kolda munna yengduna lerami masidagi mahana kiduna mamai lupthaduna lerami hawjikti ekhoina khangba wafam ama leiri ngasai mahana school asi miyoi kayama thauri yanduna hatpa mafam ama oirami haibadu chumli aduga mahangna school asi bu changba kiribagi maramdi asiba miyoising asibu loina ubagini haibasi hawjikti khona khangli malkomna kolgi mawangda uraga haidi stiar mathakta karigumba khara leibra aina di karisu udi kolna hairi ekhoina akiba phaw matamda lawai laton samjungliba amasung tusumba phawribase tasengna makidi asiba miyoising asi leibagi samil aman ekhoina di makhoibu lei haiba khangbadi natti mana haininglibasi mathak asida asiba thawai khara leire haiba takpani aduga asiba miyoising asina miyoibada suongi khalakpa mikuptadi ekhoi si yamna ingba phawi hairami malkomna tasengna makki nangna mafam asida karigumba khara ubra aina di karisu udi hairami masidagi kolna mafam asida asiba miyoi yamalei aduna yaragdi makhoibu khara thuna mafam asidagi chalanbigo hairami malkamnasu mahangna kolgi angamba mateng loina pangani hairami aduga makhoi ani su mafam asidagi chatkri hawjik kolgi mamanaba tomi asi lok khuba phanabagi damak hidak ama advertisement tawbada yaram kolda madubu uraga tv aduda mahaki globe aduna thaduna muthalam hawjik kolgi mamaga breakfast tawduna leirami matam asida mahaki mamana kolda hairi nangna aigi upu manunga leiba lik adubu ngai hak leitana lauribadabu kari maramgino madu nabokki likni nangna ngai hak leitana laurabadi nabokna nungai roi haram kolna hairi lik adu mahakna lauba natte lik adu kanagumba amana puduna laklaga aigi upu manungda hapsilambani masidagi mamana sauduna hairi ai ase nangi khamada wakhan haksang punama wari adubu nangna adugumba wahai adu adum haraga leiribse karigino nangna adumna sum ngandon leirabadi ibani wari sanararoi maramasina ai karisu sauroi lik adu nangna lauriba natra hairi kolna yamna kina mahang natte harami
ꯑꯁꯤꯗꯒꯤ ꯃꯃꯥ ꯑꯁꯤ ꯁꯥꯎꯃꯟꯈꯤꯗꯨꯅ ꯆꯠꯈ꯭ꯔꯁꯂꯣ ꯍꯥꯏꯗꯨꯅ ꯀꯣꯜꯕꯨ ꯂꯥꯎꯗꯨꯅ ꯇꯥꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯀꯣꯜꯁꯤ ꯇꯞꯅ ꯇꯞꯅ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯃꯈꯣꯏꯒꯤ ꯍꯨꯏ ꯑꯁꯤꯅ ꯌꯥꯝꯅ ꯀꯤꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯃꯤꯟ ꯑꯗꯨ ꯐꯪꯕꯗꯒꯤ ꯀꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛꯇ ꯆꯪꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯂꯥꯛꯑꯣ ꯃꯈꯣꯏꯒꯤ ꯃꯄꯥꯅ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨꯒꯤ ꯂꯩꯐꯝ ꯍꯥꯏꯕꯤꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯇꯨꯡ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯂꯨꯈꯝ ꯑꯁꯤꯗꯤ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯌꯥꯎꯔꯝꯗ꯭ꯔꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯨ ꯑꯁꯤꯕ ꯊꯋꯥꯏ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯀꯣꯜꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤ, ꯏꯃꯥ ꯅꯪꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯁꯥꯎꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯑꯩꯒ ꯇꯨꯃꯤꯟꯅꯁꯤ꯫ ꯃꯃꯥꯅꯁꯨ ꯑꯩ ꯀꯔꯤꯁꯨ ꯁꯥꯎꯗꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯜꯒꯤ ꯃꯁꯥ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯃꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯑꯦꯅꯥꯅ ꯊꯕꯛ ꯇꯧꯔꯤꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯎꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯁꯇꯃꯔ ꯃꯇꯩ ꯃꯅꯥꯎ ꯑꯃꯗ ꯑꯦꯡꯒꯦꯖꯃꯦꯟꯠꯒꯤꯗꯃꯛ ꯈꯨꯗꯣꯞ ꯑꯃ ꯌꯣꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤꯕ ꯅꯤꯄꯥ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯗꯨꯀꯥꯟ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯦꯅꯥꯅ ꯕꯥꯔꯗꯦꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯑꯃ ꯒꯤꯐ ꯑꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯍꯔꯥꯎꯗꯨꯅ ꯑꯦꯅꯥꯕꯨꯁꯨ ꯀꯣꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯃꯅ ꯑꯃꯕꯨ ꯄꯥꯝꯅꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯎꯕ ꯐꯪꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯃꯤꯡꯁꯦꯜ ꯑꯃ ꯊꯨꯒꯥꯏꯔꯛꯂꯝꯃꯤ꯫ ꯃꯤꯡꯁꯦꯟ ꯊꯨꯒꯥꯏꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯤꯡꯁꯦꯟ ꯊꯨꯒꯥꯏꯔꯝꯂꯤꯕ ꯑꯁꯤꯗꯤ ꯃꯥꯜꯀꯝꯅ ꯑꯣꯏꯔꯝꯂꯦ꯫ ꯑꯦꯅꯥꯒ ꯅꯨꯄꯥ ꯑꯁꯤꯒ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯃꯍꯥꯛꯅ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯤꯡꯁꯦꯟ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯆꯠꯈꯤꯕ ꯑꯣꯏꯔꯝꯂꯦ꯫ ꯍꯧꯖꯤꯛ ꯃꯥꯜꯀꯝꯒ ꯀꯣꯜꯒ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯜꯅ ꯍꯥꯏꯔꯤ, ꯑꯩꯅ ꯄꯥꯝꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯅꯪꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯅꯤ, ꯑꯗꯨꯅ ꯅꯪꯅꯁꯨ ꯀꯔꯤ ꯄꯥꯝꯕꯒꯦ ꯍꯪꯂꯤ꯫ ꯃꯥꯜꯀꯝꯅ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨ ꯄꯥꯝꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩ ꯅꯪꯒꯤ ꯗꯥꯛꯇꯔ ꯑꯣꯏꯕ ꯉꯝꯂꯔꯣꯏ꯫ ꯑꯩꯅ ꯅꯪꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯕꯗꯒꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯐꯖꯅ ꯃꯤꯠꯌꯦꯡ ꯆꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯒ ꯅꯪꯁꯨ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯐꯒꯠꯂꯛꯄꯁꯨ ꯉꯝꯗ꯭ꯔꯤ꯫ ꯅꯪꯗꯤ ꯅꯪꯒꯤ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯝ ꯇꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯅ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯀꯣꯜꯗꯤ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤ, ꯗꯥꯛꯇꯔ ꯃꯥꯜꯀꯝ, ꯅꯪꯅ ꯑꯩꯕꯨ ꯁꯣꯏꯍꯟꯕꯤꯒꯅꯨ꯫ ꯅꯪ ꯈꯛꯇꯅ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯐꯍꯟꯕ ꯉꯝꯒꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯑꯔꯣꯟꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯊꯥꯖꯕ ꯅꯠꯇ꯭ꯔꯥ ꯍꯪꯂꯤ꯫ ꯃꯥꯜꯀꯝꯅ ꯋꯥꯍꯪ ꯑꯗꯨꯃꯗꯤ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯄꯥꯎꯈꯨꯝ ꯄꯤꯒꯗꯧꯔꯤꯕꯅꯣ ꯈꯪꯗꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯕꯗꯤ ꯀꯣꯜꯅ ꯑꯁꯤꯕꯁꯤꯡ ꯎꯏ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯊꯥꯖꯗꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯥꯜꯀꯝꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯚꯤꯟꯁꯦꯟꯠ ꯒ꯭ꯔꯦꯅ ꯉꯁꯥꯏ ꯑꯦꯅꯥꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯅꯪꯅ ꯅꯇꯣꯝꯇ ꯂꯩꯕ ꯃꯇꯝꯗ ꯀꯤꯕ ꯐꯥꯎꯔꯤꯕꯒꯤ ꯃꯔꯝ ꯑꯩꯅꯗꯤ ꯂꯣꯏꯅ ꯈꯪꯏ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯕꯗꯒꯤ ꯚꯤꯟꯁꯦꯟꯠ ꯒ꯭ꯔꯦꯕꯨ ꯃꯥꯜꯀꯝꯅ ꯔꯦꯀꯣꯔꯗ ꯂꯧꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥꯜꯀꯝꯅ ꯚꯤꯟꯁꯦꯟꯠ ꯒ꯭ꯔꯦꯕꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯕꯒꯤꯗꯃꯛ ꯔꯦꯀꯣꯔꯗ ꯂꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯦꯀꯣꯔꯗ ꯂꯧꯔꯤꯉꯩꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯜꯀꯝꯕꯨ ꯀꯧꯔꯛꯄꯗꯒꯤ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯊꯣꯛꯂꯨꯔꯒ ꯆꯪꯂꯛꯄ ꯃꯇꯝꯗ ꯚꯤꯟꯁꯦꯟꯠ ꯒ꯭ꯔꯦ ꯑꯁꯤ ꯀꯞꯇꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯜꯀꯝꯅ ꯒ꯭ꯔꯦꯗ ꯀꯩꯗꯧꯔꯕꯒꯦ ꯍꯪꯂꯤ꯫ ꯚꯤꯟꯁꯦꯟꯠ ꯒ꯭ꯔꯦꯅ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯏꯪꯉꯤ, ꯑꯗꯨꯒ ꯅꯪꯅꯁꯨ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯊꯥꯖꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯔꯦꯀꯣꯔꯗ ꯑꯁꯤ ꯃꯥꯜꯀꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯚꯤꯟꯁꯦꯟꯠ ꯒ꯭ꯔꯦꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯔꯦꯀꯣꯔꯗ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯛꯄꯗ ꯀꯅꯥꯒꯨꯝꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯀꯟꯕꯤꯌꯨ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯁꯤꯕ ꯄꯥꯝꯗꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯚꯤꯟꯁꯦꯟꯠ ꯒ꯭ꯔꯦꯗ ꯍꯥꯏꯕ ꯇꯥꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯚꯤꯟꯁꯦꯟꯠ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇ ꯂꯩꯍꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤꯕꯁꯦ ꯑꯁꯤꯕ ꯊꯋꯥꯏ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯃꯥꯜꯀꯝꯅꯁꯨ ꯈꯪꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯚꯤꯟꯁꯦꯟꯠ ꯒ꯭ꯔꯦ ꯑꯃꯁꯨꯡ ꯀꯣꯜꯅ ꯑꯁꯤꯕ ꯃꯤꯑꯣꯏꯁꯤꯡ ꯎꯕ ꯉꯝꯃꯤ, ꯃꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅꯁꯨ ꯊꯥꯖꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯀꯣꯜꯕꯨ ꯊꯤꯗꯨꯅ ꯆꯔꯆꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯂꯥꯛꯄ ꯎꯕꯗ ꯀꯣꯜꯅ ꯅꯪꯅ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯆꯦꯟꯕꯁꯤ ꯄꯥꯝꯕ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯥꯜꯀꯝꯅ ꯀꯣꯜ ꯃꯇꯦꯡ ꯄꯥꯡꯂꯔꯣꯏ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯒ ꯑꯃꯨꯛ ꯍꯜꯂꯛꯄꯒꯤꯅꯤ꯫ ꯃꯥꯜꯀꯝꯅ ꯍꯧꯖꯤꯛꯇꯤ ꯀꯣꯜꯅ ꯑꯁꯤꯕ ꯃꯤꯁꯤꯡꯕꯨ ꯎꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯊꯥꯖꯔꯕꯅꯤ꯫ ꯃꯥꯜꯀꯝꯅ ꯍꯥꯏꯔꯤ, ꯃꯍꯥꯛꯅ ꯔꯦꯀꯣꯔꯗ ꯑꯃ ꯇꯥꯕ ꯃꯇꯝꯗ ꯑꯁꯤꯕ ꯊꯋꯥꯏ ꯃꯤ ꯑꯃꯅ ꯃꯍꯥꯛ ꯁꯤꯕ ꯄꯥꯝꯗꯦ, ꯀꯟꯕꯤꯌꯨ ꯍꯥꯏꯔꯛꯈꯤꯕ ꯇꯥꯔꯤ꯫ ꯑꯗꯨꯅ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯄꯥꯎ ꯐꯥꯎꯅꯕ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯕ꯭ꯔꯥ ꯍꯥꯏꯔꯤ꯫ ꯀꯣꯜꯅ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯤꯕ ꯃꯥꯜꯂꯤ ꯍꯥꯏꯔꯤ꯫ ꯃꯥꯜꯀꯝꯅ ꯃꯥꯅꯤ, ꯑꯁꯦꯡꯕꯃꯛꯀꯤꯅꯤ, ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯉꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯜꯀꯝꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯑꯦꯅꯥꯒ ꯍꯦꯛ ꯍꯦꯛ ꯄꯨꯟꯕ ꯅꯨꯄꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯜꯀꯝꯅ ꯁꯥꯎꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯀꯥꯔ ꯑꯗꯨ ꯊꯧꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯣꯜ ꯑꯁꯤ ꯃꯍꯥꯛꯀꯤ ꯗꯝꯕꯨꯔ ꯃꯅꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯪꯂꯥꯛꯅꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯃꯥꯕꯨ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯗꯝꯕꯨꯔꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯗꯝꯕꯨꯔ ꯑꯗꯨ ꯁꯦꯒꯥꯏꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯏꯪꯕꯁꯨ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯁꯤꯕ ꯊꯋꯥꯏ ꯃꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯇꯥꯛꯄꯅꯤ꯫ ꯃꯍꯥꯛꯅꯁꯨ ꯊꯋꯥꯏ ꯃꯤ ꯑꯁꯤ ꯃꯍꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯤ꯫ ꯑꯗꯨꯅ ꯗꯝꯕꯨꯔ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯀꯥꯞꯇꯨꯅ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯩꯔꯤꯉꯩꯗ ꯗꯝꯕꯨꯔ ꯑꯁꯤ ꯁꯦꯒꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯤꯔꯕ ꯊꯋꯥꯏ ꯃꯤ
mi nupi masa ama kaptuna phamduna leramli mahaki masindagi karigumba posak kharasu othoraklammi madu ubada kol asi kiman khiduna dambur adudagi senthoraklammi aduga chaukri amagi makhada yamna kina kaptuna lerammi adubu mangonda malkamna asiba thawai mi singa pau phaunaduna makhone kari pamlibano haibadu khangdogo hakiba wahi singa du ningsinglakpudagi thawai mi adugi manakta amuk yamna kina laklammi thawai mi nupi masa asina kaptuna hairi posak sing asi othokhraba matungda aigi isa ase nungaiba khara phawi kolna yamna kina hairi nang naingona karigumba khara hainingba leibra masidagi sin asi sense tawduna kol amasung malkamna bus ama tongduna satpa uba phang makhoi anina satleba mafam asi ngarangi nupi masa thawai mi adugi yumdani nupi adugi maming kaira kawi asumna lakpana makhoi anina kairage mayum yauri yum asigi mapandana kairage mana nupi su phamduna lerammi makhoi anina yum asigi manungda changlakpa matamda yamlaba miyam amana kairage aroiba mathau mangam yaunaba leram makhoina hainari kaira hariba nupi masa asi matam kuina phagatpa ngamdraba laina amana natuna leirabani aduna doctor na kanba ngamdabadagi sikhiribani hairi aduga manaw nupi asisu masena naraba laina asi naba haurakle hairam kolna yum manungsida asum changlakpana kairagi kaada yauri mahana malkambu ka sigi mapanda lairamo hairamlaga manungda sangkhiram mahangna yamna kina ka manungsida changlakpada kairagi manaw nupina yamna pamjai haiba laidebi ama urammi madu mahana loksilli aduga tamna ka manungsida asum changlakpada kairana mahaki makhongna pairakpadagi khangduna turammi aduga kairana kolda upu masa ama mahaki mapara pibiyu hadina piraklammi asumna kolna upu masa adubu puduna lakli aduga kairagi mapada piramnaga satkhre kairagi mapana box adu hangdokluba matamda video tape ama yaurammi madubu mahangna tv amada kapthoktuna yengbada kairana sidingaida namlamba video ama oiramli kairana mahaki kada lona camera ama thamduna laidibi sanabagi video namlammi matamasita mahaki mama lakpadagi camera adubu muthatlamdana tumsinaduna laikhirammi kairagi mamana mahaki damak sanaba chinjak khara puraklammi aduga ngaklibadi sanaba chinjak aduda hu hapsilammi mahakna de camera lai haibasi khangba nate aduga hu hapsilaba chinjak adu kairada phijarammi asumna kairana hu hapsilaba chinjak asi charabadagi sikhibani haibasi haujikte khonasu khangli mahakna ngasai kolga ihan hanna unaba matamda othorakhiba adusu hu yarba chinjak asini pumnamak asi mahaki mapana su loina khangli maram asina mahaki nupibu thamoida pendabaga loinana sairammi kolna kairage manaw nupida ngasai mahana lawrakhiba laidibi adubu pibirammi manaw nupi asina mahaki masedo amuk laklaroidra hangli kolna haujikti mahak amuk hanna laklaroi hairammi kairana sireba matungda lairamlenda sattadana kolbu unaba laklibagi maram asi mahakta nattana manaw nupibusu mamana soidana hatok pikhragani haibasi khangbadagi lairamlenda sattribani adubu haujikti mahaki mapana aronba khudimak loina khanglabanina manaw nupibusu kanma ngamhori aduna kairana amuk hanna laklaroi hairibani haujik kol asi dharma ama thoknabagi damak asiba thawai mi nupi amana kebi duna leirammi mahaki oza asina changlakpa matamdadi kol matumta leiba urammi oza adu hek changlakpaga nupi asi satkirami matam amada school asigi dharma thokpam theater adu tamthina mai chakpa ma yaukhi matam aduda nupi asi sikhibani haujikti kol nasu asiba thawai mi sing asibo kiba phaudri aduga mamangda oza asina school asida tamlingai gi wari khudimak kol na loina khangliba adusu mafam asida matam koina lairaklaba thawai mi sing asina kol da hairakpadagi oiramle asumna kol na hujik mahaki dharma ama pangthokli mamangda mahakpo hek lagna bikiba tomi kauba angang aduna supportive role sarammi aduga kolna drama asigi lead role lorammi mahaki drama asibu malkam nasu yamna harauna yengduna leram drama adu loiraba matungda kolga malkamga punduna leminarammi malkomna kolda ngasaina hangna pangthokiba drama adu yamna phajai hairammi wahi sitabada kolsu yamna haraujarammi kolna haidi nangna nangi nupiga matau karamna wari sanagani haibado aina khangi mahaki nupina tumthakhiba ngairo aduga nangna hainingliba wafam khudimak loina hayu matam aduda nahaki nupina soidana nangna hairiba khudimak loina tagani hairammi haujikti kolgi thamoida akiba mat leitri akiba khudimak matau karamna matomtana phahanjagani haibasi khangli doctor malcolm su kolbu layeng mangambasida adukki matik harau jarami kolbu maipa na layeng mangambasida mahana vincent grape su kanba ngamle khanjarami maramasina makhoi ani ngasi unariba asina aroiba numit oiragani haibasi khanglam kolna malcolm da aikhoi ani bidai pinabase hayengsu amuk unagi dawas hase harami aduna doctor malcolm na kolda ai chatlage aduga hayeng amuk unase hairamnaga satkhri haujik kolna mayum halakpagi lambida accident ama thoktuna leiba thengnarami maki mamana hairi accident aduda asok apan amata yaramdrabadi yamna phagani aduga kolna tumin leibadu ubada ngasai mahaki dharma adu mamana yengba laktabagi damak sauribra hangli kolna mamada ngasidi mangonda leiba aronba wafam khara haige harami mamana su hayo hairam masidagi kolna makhogi mamangda thokliba accident asida nupi ama sirabani hairam mahaki mamana aina de asibada ude haiduna jenglami
ꯀꯣꯜꯅ ꯃꯍꯥꯛꯇꯤ ꯎꯏ ꯑꯗꯨꯒ ꯑꯁꯤꯕ ꯊꯋꯥꯏꯃꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯑꯁꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅꯗꯤ ꯎꯕ ꯅꯠꯇꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤ ꯀꯤꯔꯝꯃꯤ꯫ ꯀꯣꯜꯅ ꯍꯥꯏꯔꯤ, ꯃꯈꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯤꯍꯟꯕ ꯌꯥꯎꯔꯛꯏ꯫ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯍꯜꯂꯤꯕ ꯑꯗꯨꯁꯨ ꯃꯈꯣꯏꯅꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯏꯗꯨꯅꯁꯨ ꯃꯈꯣꯏꯅ ꯑꯩꯕꯨ ꯄꯥꯝꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛ ꯑꯣꯏꯔꯝꯂꯦ꯫ ꯀꯣꯜꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯃꯥ ꯑꯗꯨ ꯉꯛꯄꯗ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯍꯥꯏꯔꯤ, ꯅꯪꯅ ꯑꯁꯤꯕ ꯊꯋꯥꯏꯃꯤꯁꯤꯡꯕꯨ ꯎꯕ ꯉꯝꯕ꯭ꯔꯥ? ꯃꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯔꯤ꯫ ꯀꯣꯜꯅ ꯑꯁꯤꯕ ꯊꯋꯥꯏꯃꯤꯁꯤꯡꯕꯨ ꯎꯕꯁꯨ ꯉꯝꯃꯤ, ꯃꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯉꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯤ, ꯃꯍꯥꯛꯀꯤ ꯃꯕꯣꯛꯅꯁꯨ ꯇꯣꯏꯅ ꯇꯣꯏꯅ ꯃꯍꯥꯛꯄꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯒꯤ ꯎꯄꯨ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯤꯛ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯧꯊꯣꯛꯄꯒꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯂꯤꯛ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯃꯥꯅ ꯍꯥꯏꯔꯤ, ꯅꯪꯒꯤ ꯕꯨꯕꯣꯛꯇꯤ ꯁꯤꯈ꯭ꯔꯕꯅꯦ, ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ꯫ ꯀꯣꯜꯅ ꯍꯥꯏꯔꯤ, ꯃꯍꯥꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯂꯥꯛꯂꯤꯕꯁꯦ ꯁꯨꯞꯅꯒꯤ ꯋꯥꯐꯝ ꯑꯃꯇꯪ ꯈꯪꯍꯟꯅꯤꯡꯕꯗꯒꯤ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯛꯏ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯕꯣꯛꯀ ꯈꯠꯅꯕ ꯑꯃ ꯌꯥꯎꯈꯤ꯫ ꯃꯇꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯖꯒꯣꯏ ꯊꯣꯛꯀꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯃꯥ ꯅꯪꯅꯗꯤ ꯏꯕꯣꯛ ꯑꯗꯨ ꯅꯪꯒꯤ ꯖꯒꯣꯏ ꯌꯦꯡꯕ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯣꯛꯅꯗꯤ ꯂꯣꯟꯅ ꯏꯃꯥ ꯅꯪꯅ ꯁꯥꯔꯤꯕ ꯖꯒꯣꯏ ꯑꯗꯨ ꯂꯣꯏꯅ ꯌꯦꯡꯈꯤ꯫ ꯑꯗꯨꯒ ꯏꯕꯣꯛꯅ ꯏꯃꯥ ꯅꯪꯁꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯔꯒꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯗꯨꯅ ꯌꯥꯝꯅ ꯐꯖꯩꯁꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯏꯕꯣꯛꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯃꯥꯅ ꯏꯕꯣꯛꯀꯤ ꯃꯪꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏ ꯑꯗꯨꯒ ꯋꯥꯍꯪ ꯑꯃ ꯍꯪꯉꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯍꯪꯅꯣ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗꯤ ꯃꯍꯥꯛ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯍꯥꯏꯔꯤ꯫ ꯀꯣꯜꯅ ꯍꯥꯏꯔꯤ, ꯏꯕꯣꯛꯅ ꯏꯃꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯜꯂꯦ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯁꯤ ꯀꯣꯜꯅ ꯂꯣꯏꯅ ꯈꯪꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯃꯥꯅꯁꯨ ꯀꯣꯜꯅ ꯑꯁꯤꯕ ꯃꯤꯑꯣꯏꯁꯤꯡ ꯎꯕ ꯉꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯥꯖꯔꯤ꯫ ꯑꯗꯨꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯣꯜꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯥꯜꯀꯝꯅ ꯊꯕꯛ ꯂꯣꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯦꯅꯥꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯈꯤꯕ ꯅꯨꯃꯤꯠꯇ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯀꯥꯞꯊꯣꯛꯇꯨꯅ ꯁꯣꯐꯥ ꯑꯃꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯜꯀꯝꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯇꯞꯅ ꯐꯝꯊꯗꯨꯅ ꯑꯦꯅꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯦꯅꯥꯕꯨ ꯀꯧꯕ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯑꯦꯅꯥꯅ ꯁꯨꯛꯈꯨꯝ ꯈꯨꯝꯃꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯀꯧꯕꯒ ꯑꯦꯅꯥꯅ ꯃꯥꯜꯀꯝꯕꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯜꯀꯝꯅ ꯑꯦꯅꯥꯕꯨꯁꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩ, ꯃꯍꯥꯛꯄꯨ ꯀꯥꯎꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯥꯜꯀꯝꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯅꯣ ꯍꯥꯏꯔꯤ꯫ ꯃꯥꯜꯀꯝꯅ ꯍꯥꯏꯔꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯅꯗꯤ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯑꯦꯅꯥꯒꯤ ꯃꯈꯨꯠꯇꯒꯤ ꯈꯨꯗꯣꯞ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯨꯗꯣꯞ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯃꯥꯜꯀꯝꯅ ꯁꯤꯈꯤꯕ ꯈꯨꯗꯣꯞ ꯑꯃꯅꯤ꯫ ꯃꯁꯤ ꯃꯥꯜꯀꯝꯒꯤ ꯃꯈꯨꯠꯇꯗꯤ ꯌꯥꯎꯔꯝꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯀꯣꯜꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯁꯤꯕ ꯃꯤꯑꯣꯏꯁꯤꯡ ꯎꯕ ꯉꯝꯃꯤ, ꯃꯈꯣꯏ ꯃꯁꯥꯃꯛꯅꯗꯤ ꯃꯈꯣꯏ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯕ ꯈꯪꯖꯗꯦ, ꯁꯨꯞꯅꯒꯤ ꯃꯈꯣꯏꯗꯤ ꯃꯈꯣꯏꯅ ꯎꯅꯤꯡꯂꯤꯕ ꯇꯧꯅꯤꯡꯂꯤꯕ ꯊꯕꯛ ꯑꯗꯨꯇꯃꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯁꯦ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯃꯁꯥꯃꯛꯅ ꯈꯪꯖꯔꯛꯂꯝꯃꯤ꯫ ꯃꯁꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯀꯥ ꯑꯁꯤꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯥꯜꯀꯝ ꯑꯁꯤ ꯉꯁꯥꯏ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕꯗ ꯚꯤꯟꯁꯦꯟꯠ ꯒ꯭ꯔꯦꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕꯗꯒꯤ ꯁꯤꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯍꯥꯟꯗꯒꯤ ꯀꯣꯜꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯗꯤ ꯑꯁꯤꯕ ꯊꯋꯥꯏꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯣꯏꯅꯕ ꯑꯣꯏꯔꯝꯂꯤ꯫ ꯃꯍꯥꯛ ꯃꯁꯥꯅꯗꯤ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯈꯪꯖꯕ ꯅꯠꯇꯦ, ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨꯇꯃꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯄꯨ ꯎꯕꯁꯨ ꯅꯠꯇꯦ, ꯁꯨꯞꯅꯒꯤ ꯀꯣꯜ ꯈꯛꯇꯅꯤ ꯃꯍꯥꯛꯄꯨ ꯎꯕ ꯉꯝꯂꯤꯕꯁꯦ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯍꯥꯛꯅ ꯑꯦꯅꯥꯕꯨ ꯀꯧꯕ ꯃꯇꯝꯗ ꯑꯦꯅꯥꯅ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯤꯕ, ꯃꯍꯥꯛ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯦꯅꯥꯅ ꯎꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯉꯁꯥꯏ ꯃꯥꯜꯀꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯦꯅꯥꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯣ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯑꯗꯨꯁꯨ ꯑꯁꯦꯡꯕꯒꯤꯗꯤ ꯊꯣꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯇꯦꯕꯜ ꯑꯃ ꯊꯝꯖꯤꯟꯕꯗꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯉꯝꯗꯕ ꯑꯣꯏꯔꯝꯂꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕ ꯅꯨꯃꯤꯠ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯃꯥꯡ ꯊꯥꯡꯕ ꯐꯨꯔꯤꯠ ꯑꯁꯤꯗꯤ ꯏ ꯑꯃꯠꯇ ꯊꯣꯛꯈꯤꯗꯦ, ꯑꯗꯨꯕꯨ ꯐꯨꯔꯤꯠ ꯑꯁꯤꯒꯤ ꯃꯅꯤꯡ ꯊꯥꯡꯕꯗꯗꯤ ꯏ ꯌꯥꯝꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯜꯀꯝꯅ ꯅꯍꯥꯟꯗꯒꯤ ꯐꯨꯔꯤꯠ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯏ ꯇꯩꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯒꯗꯧꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯑꯦꯅꯥꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯅ ꯐꯥꯎꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯤ, ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯩꯅꯥ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯤ ꯍꯥꯏꯔꯒ ꯇꯞꯅ ꯇꯞꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯁꯤꯗꯤ ꯃꯍꯥꯛ ꯑꯁꯤ ꯅꯍꯥꯟꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯖꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯑꯦꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ, ꯑꯩ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯂꯒꯅꯤ꯫ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯅꯍꯥꯟꯗꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯩꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯉꯥꯡ ꯑꯗꯨꯕꯨꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯂꯦ, ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯨꯡꯁꯤ, ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯍꯥꯛ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯖꯔꯣ, ꯍꯌꯦꯡ ꯑꯌꯨꯛꯇꯒꯤꯗꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯖꯔꯣ ꯍꯥꯏꯔꯝꯂꯒ ꯃꯥꯜꯀꯝ ꯑꯁꯤ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯔꯣꯏꯕꯗ ꯃꯥꯜꯀꯝꯅ ꯀꯣꯜꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕ ꯃꯇꯨꯡꯗ ꯑꯦꯅꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯑꯣꯡ ꯎꯠꯂꯝꯃꯒ ꯐꯖꯔꯕ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯌꯥꯝꯅ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯨꯡꯉꯥꯏꯔꯕꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯃꯌꯥꯝꯗꯒꯤ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯃꯌꯥꯝꯒ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫